इम्फाल वेस्ट की मनुंग चन्ना खा सजनममदा लेबा वाइसेल मरिल की सरुक अमदा थियाम इबोसना कौबा चही हुंफुरोम सूरबा ngami amana lang thakpada nga makhal asi ngarang fakhibani nga makhal asi gi matangda ngasi impact news na ICAR gi senior scientist Dr. Chanam Thabam Vasuda ga unabada nga makhal asi armor catfish family gi manung chanba sucker mouth catfish hariba nga makhal asi ni haiba khangmangam khibani masigi nga sucker mouth catfish se kanoda Amazon my native place si India natte ado India da lakhibagi maramdi akoina si aquarium keeping tawba kangbu jina aquarium da thamna ba pusalakpani hobbies kangbuna kanoda India da adigi Manipur da su adumai tawduna lakhibani scientific maming da Hippostomus plecostomus amadi pleco haina su khangnaba nga makhal asi marum yamna kokpa isang saba nga makhal ni hairi nga makhal asi aquarium da yoknaba India gi mapandagi matam kya gi mamangdagi pusilakibani haina su tungan source kya dagi hairi Manipur da su aquarium culture asi English ngamaga chamapan mafudra ne thoi duwaida haunarak pakalonena ngasi fauba nga makhal kya landam asida pusilakpa leptri adubu pusilakli ba nga makhal sing asina landam asigi pat turelda laikhiba matamda kari tholokpa yabagi haibadudi ikhang khangdabagum tawri phagi natural water da laibsina moiji prolific breeder kangbuni haidi marum yam kokanba masa yam kokanba ngani aduna moigi population se yam wangaga daidi khoni yo iba jaga dagi nathoraga escape toraga khoi kanoda pukri da lae pukri natragana khoi flood kumba kai guma thokpa matam si daida khoi natural water body ji ni jaida lakpane asumaina aduga si aigi kanoda knowledge da sigi nga ji species ubasi 94 daida ai ure Manipur da dum ama ani dum ui moi hobbies amani da suddenly handak ikui dana kano se koi hobbies se Manipur da yam wangkhale masing si yam wangkhale aduna mi kharana masi pukri gumda yongani haiba thajaba lei adudagi amu koi ising jawdi toibani na sinan thoga koi turen da kaida laamgani na aduga masigi nga jina haidi ma marum yam kokan ba masa yam kokan ba kang bunina mana koi aquatic environment sida laaga my population sina dominate torok tana koi aquatic ecosystem je koi solak pa yai degidi koi nga gi diversity je da koi effect haidi mangalak pa yai mana dominate tawraga di nga ategi leibam ade mai machinjak na singba koi algi saba kangbu sing sida yam mangalak pa yai Manipur ngang asu mapandagi purakpa nga makhal sing asina lamdam asigi ising da tinkhibada kari orakpa yabagi haibadu kupna yengchinduna chap chaba chana kanglon ama shembagi tangai fedabadi adumak ledi mapandagi import torpa nga ji gi akoi tawgadaba do's and don'ts le adubu khoi state kana implement tawba si iu de adubu hobbies ti yam wang na lere aduna akoina nga ama pusalakba kanda akoina madu local condition du de assess tawgadamni aduga akoina guideline ga loina na akoina nga do introduce tawgadawni either aquaculture gi oiro natraga akoina chana bo oiro natraga ornamental purpose gi oiro masi nga ji ubaga hatokpase sima yam darkar oi habidi masi nga ji yam paksana manghalak payabagi India gi atopa state singda mayam publish mayam tawnar khare kanu se news mayam de yawre state department na akoina aina lokhat aning badi sigi nga ji na tan atopa species mayam ma leiriba species mayam na pamna ba malem sideida market ta natraga any kanu da leiriba mayam se akoina khangdoga masa khangdoga de akoina guideline ama semba koi Manipur gi state gi oina khangdana samaina introduce tawbajidi ababa sign din nadi interest oiba enthusiastic leiba aduguma mi mayam ama thogle haibadudi khoi adomdadi lobudi yai aduga tawriba potudi this is not a good sign ngarang khas nimam da fariba nga makhal asi akhoi natural water singda haibadi pukri gumba pat gumba turel gumba da lakhaba matungda makoina kari tholakpa yabagi haibasi akhoi miyam na khangen bagi tangai fadaba leri nakal amoromda biodiversity hotspot gi manung challiba Manipur gumba lamdam amada mapandagi species amai ta porokpa matamda akhoina kari chatnabi kari guidelines thamudagi haibasi su marilena department amadi lengak na kumni yengchin bagi tangai fadaba leri maramdi अखोइना मसक खंगद्रिबा जीब अमा नत्रगा nga makhal ama नत्रगा पामे makhal ama lamdam asi porokpa matamda lamdam asigi hana lejaramliba ecosystem da kairakpada
ꯀꯔꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯒꯦ ꯃꯗꯨꯅ ꯀꯔꯤ ꯀꯔꯤ ꯑꯀꯥꯏꯕ ꯄꯤꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯒꯥꯏꯗꯂꯥꯏꯟꯁ ꯑꯃ ꯁꯦꯝꯗꯨꯅ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯑꯔꯤꯕꯝ ꯅꯤꯁꯤ ꯁꯔꯃꯒ ꯂꯣꯏꯅꯅ ꯄꯥꯎꯝꯖꯔꯤꯕ ꯑꯩ ꯀꯤꯇꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ, ꯏꯝꯄꯦꯛ ꯅ꯭ꯌꯨꯁ, ꯏꯝꯐꯥꯜ꯫